Imphal manung amadi atai atoppa district headquarters singi lambi thong nungainaba drancing black topping tongnaba leingak asigi thourang leire khungangi mafam singi lambi thonggi oinasu PMGSY gi makhada leibna nataba atoppa lambi singdasu works minister ga tanarga concrete ki lambi semnaba plan amadi policy leire haina Chief Minister N.Biren Singh na phongdokre hariba thajaba singa ahan Manipur rifles ki banquet hall na pangthokiba Kargil Vijay Diwas ki ningsing thoram da phongdokibani ngasigi thoram aduda Mahut Minister Yumnam Khemchan Health and Family Welfare Minister Dr. Sapam Ranjan, Cabinet Minister Singh M.L.A. Singh, Government ki makuktumba official Singh, Manipur Police ki DGP amadi atoppa official kya na sarugaki. Concrete ki lambi semgatlagani basi ki tamag Asian Infrastructure Investment Bank AIIB ki Economic Board ta taksilava ki tungda lupa crore lisingani ga chanipan pitharak na bar recommend torakle hariba senfam masi hek phangba ki Imphal manung madi atay atoppa district headquarters singi lambi sing koilas thaduna semgatlagani masina chahi kuntra nifu lambi semna dravasu yaragani haina Chief Minister N.Biren Singh na makhata na phongdokhe ngasigi thoram aduga mari leina Chief Minister N.Biren Singh na haikibada India gi ngamkhai ngak na bohonabada ingkumja Chamapan Marifutara Mapan ki July ki Kunga Tarukta Ladaki Awang Thangba Kargil district pu Pakistan ki lanmi singa loksina na bahona rambadu daki kan bangamke numid humbudraga marini chupna Pakistan lanmi singa lanthing na kibaduda India ki lanmi chaunga kunga tarit na mari paki damak mathwai katki mari paki damak siba ki dabadu kumlaba lanmi singa madi lanfam damai paki badu buning sing boy nangasi like pak sim na thungna Kargil Vijay Diwas pangthokli haina N.Biren Singh na makhataki भारत लामी सिंगी थौरा परबा मागी मथौना अमदि कठोकपगी गुलदुना भारत के लिंखा तंबा जिलाइनाई दगी अदुगुंबा पाकिस्तान की लामी सिंग अदु तांथोक्तुना मपु फाबा भारत की सबसबा सॉवरेनिटी कंट्री में सॉवरेन कंट्री में फिर थमगम खिबनी Ujite ko nga si lambi CM ni matang sahi kai ni akoy gi nong sisu kuta ma adagi akoy gi what quality sisu ai apel to ngi quality simadi akoy honorable minister su yawi lambi gi simadi masimadi compromise to kum se any quality ba jeri se but lambi sine hena priority gi ra kanda akoy madumadi compromise to ngada bida kana ai ona haninge koso kona biri yang kemarin lebih kalau